बिस्मिल्लाहिर्रहमानिर्रहीम। हिकायत साहबा यरमुक की लांदा हज़रत साअद की चिठी। इराक की लान की मतमदा हज़रत उमर रदियल्लाहु अन्हु मसामकना लुचिंबा पामजरमी। मिचम प्रजा मयाम अमसुंग मरुओइबा मियोइसिंगना मसिगी मरमदा नुमित कयानिरोम खनरमी। हज़रत उमर रदियल्लाहु अन्हु लान अदुदा चटपना फगदरा नत्रगा मदीनादा लेहौरगा जमात सेमलगा थाबगी थबकता लेहौबना फगदरा हाइबा असिगी मरमदा नैनरमी। मिचम प्रजासिंगनदी चटहन्निंगलम्मी अदुगा मरुओइबा मिसिंगना चटहन्निंगलमदे। कनागुम्बा मियोइ खरना हज़रत साअद बिन अबी वक्कास रदियल्लाहु अन्हुगी ममिंग पन्नरखी। पुमनमक्की अपुन्बा मोट ओइना महाकपु थाबा हाइबदी महाकना लुचिंगबदा पामनरमी। महाकनाबु चटपिरबदी हज़रत उमर रदियल्लाहु अन्हु चत्रबसु यारे हाइना खनखी। हज़रत साअद रदियल्लाहु अन्हु थौना फबा अरब की कईसिंगी मनुंगदा अमनी। समना हाइरबदा महाकपु थाबा हाइबसिदा लेपनरे अमसुंग महाकपु थाखरे। इराक पर्शियान निंगथौरेनगी सरुक अमा ओइरम्मी अमसुंग यज़द ज़र्रना निंगथौ ओइरम्मी। निंगथौ असिना लंदारकलिबा मुसलमानसिंगबु थिंगननबा ममिंग चटलबा यात्रा रुस्तुमबु खलम्मी। रुस्तुमना महाकपु थाबीदनबा अमदि निंगथौगी नाक्ता ngak सेनबदा लेजगे हाइना हाइजदुना फना यामना होटनाजै मरमदि महाक साथीना किरम्मी। अदुबु मपान थोंगददि असुमना फोंदोकचरम्मी मदुदि अई लानमीसिंगबु थाबगी अमदि सेम साबगी थबकता मतेंग ओइना लेजगे। तौइगुमसुंग यज़द ज़र निंगथौनदि याबिखिदे। उपाय लेतबदगी महाक लान अदुदा सरुक याबा ताखी। हज़रत साअद रदियल्लाहु अन्हुना लानगी खुंगसा लमदाइदा हज़रत उमर रदियल्लाहु अन्हुना महाक मोंता पौताक पिरम्मी मदुदि हे साअद नाहक दोहका चागा चहनगनु। नाहक अल्लाह की नबी अथोइबना यामना थाजरंबा सहाबीसिंगी मनुंगदा अमनी अमसुंग मियामना महाकी मामूनी हाइना खंगनरिबा अमसुनी हाइदुना थौसादबा तौगनु। अल्लाह ताआलाना फत्तबबु फत्तबना चामथोकपीदे फत्तबसिंगबु अफबसिंगना चामथोकपीबनी। अल्लाह अमसुंग महाकी बंदासिंगी मरक्ता करिगिसु मरी लेनदे। महाकी मनाक्तदि सुपनगी इबादत खक्तनी याबिरिबा। अल्लाह की मित्यंगदा अचौबा अपिकपा चप माने लोइनना महाकी बंदानी अमसुंग महाक्ति पुमनमकी मपुनी महाकी मना मतुमसिंगदे इबादतगी फंगदबनी। वफम खुदिंगमक्ता येंगदबदि अल्लाह की नबी सल्लल्लाहु अलैहि वसल्लम की नीति नियमसिंग अदुनी मदुमकनी अमल की पोते। अये पौताकसिंग असी काउथोकनु नाहकपु चाउरबा थबक अमदनी थारिबसी अचुम्बदा तुंगिनजबा हाइबा असिना थबक असिबु लांथोकपा ngमगदबनी। नसाबसु अमदि नाहक लोइनरिबा मरुप खुदिंगमकपुसु फजबा लमचटना लेतेंगजौ अमसुंग अल्लाहबु कीबा हाइबा असी चेतना पायु। अल्लाहबु कीबा हाइबा असी वफम अनिदगी फंगनी। अहानबदा अल्लाह की यथंग पांगथोकपदा अनिसुबना गुनाहदगी हिंगननबा होटनबदा अल्लाह की यथंग इनजबा फंगजरबदी दुनिया बु येकनबा अदुगा आखिरतपु पामजबा फंगलबनी। मसिगी मतुंगदा हज़रत साअद रदियल्लाहु अन्हुना हराव हराव लानबी तेंगोल अमा पुरगा खुंगसानगी। महाकना अरुबा कया मपुंग फाना अल्लाहबु थाजबगा लोइनना मायोकनरम्मी। मदिगी खुदमदि रुस्तमदा महाकना इखिबा चिठी अदुदगी खंगबा ngममी मदुदि फ़इन्ना मअय क़ौमै युहिब्बुनल मौत कमा युहिब्बुनल आजिमुल खमरा। तसेंगनमक अईगा अचुम्बा जमात अमा लोइनरी मदुदि नखोइना युबु नथुआई सोकना पामबगुमना अखोइना मौतपु पामजै। कानबा युदे एदिक चुरबा मियोइसिंगदा हंगबियु मखोइना कया यामना मदुबु महाउ तंगनिंगबगी हाइबदु सहाबासिंगना मसिदगी अमुक हेन्ना अल्लाहगी लंबिदा सिबबु पामजै। अदुगुमना सिबबु पामजबा मियोइसिंगना करिगिदमक्ता माइ पाकलोइगदगे। फजाइले नमाज। अल्लाह की रसूल सल्लल्लाहु अलैहि वसल्लम नाइदोक पिरमे अफोंगबा जुलुमनी कुफरनी अमसुंग निफाकनी। अल्लाह की पाउ लाउबा मी मुअज्जिन की खुंजिल तारगा नमाज सोनबा चत्रिबा मी अदु कानबा कयादा कनग्रबा अजाब अमसुंग चैराकनो हदीस असिदा महाकी लमचट अदुबु काफिर अमसुंग मुनाफिकसिंगी थबकनी हाइना सिंथानरी। मरमदि मुसलमान अमना मसी तफम थोक्तबनी। अतोप्पा हदीस अमदा लागी मराइबक थीरबा मिसक अमनी खंगनबगिदमक्तदि मुअज्जिन की खुंजिल तारगा नमाज सोनबा चत्रिबा सी खक्ना सोकलबनी। सुलैमान बिन अबी हस्मा मिंगचट लेबा मियोइसिंगी मरक्तगी अमनी। महाक इबुंगो रसूलुल्लाह की मतमदा पोकले तोइगमसुंग
ꯅꯍꯥ ꯑꯣꯏꯕ ꯃꯔꯝꯗꯒꯤ ꯏꯕꯨꯡꯉꯣ ꯔꯁꯨꯂꯨꯜꯂꯥꯍꯒꯤ ꯍꯗꯤꯁ ꯇꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯗꯦ꯫ ꯍꯖꯔꯠ ꯎꯃꯔ ꯔꯗꯤꯌꯜꯂꯥꯍु ꯑꯟꯍꯨꯅ ꯃꯍꯥꯛꯄꯨ ꯀꯩꯊꯦꯜꯒꯤ ꯖꯤꯝꯃꯥꯗꯥꯔ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯣꯡꯃꯈꯛ ꯐꯖꯔꯒꯤ ꯅꯃꯥꯖ ꯌꯥꯎꯔꯝꯗꯦ꯫ ꯍꯖꯔꯠ ꯎꯃꯔꯅ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯃꯥꯗ ꯍꯪꯂꯝꯃꯤ, ꯁꯨꯂꯩꯃꯥꯟ ꯉꯁꯤ ꯐꯖꯔꯒꯤ ꯅꯃꯥꯖꯗ ꯂꯥꯛꯈꯤꯗꯦ꯫ ꯃꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯅꯐꯜ ꯁꯣꯟꯗꯨꯅ ꯂꯩ, ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯕ ꯃꯥꯜꯂꯦ꯫ ꯍꯖꯔꯠ ꯎꯃꯔꯅ ꯍꯥꯏ, ꯑꯩꯗꯤ ꯐꯖꯔꯒꯤ ꯅꯃꯥꯖ ꯖꯃꯥꯑꯠꯇ ꯁꯣꯟꯕ ꯑꯁꯤꯅ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯅꯐꯜ ꯁꯣꯟꯕꯗꯒꯤ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯐꯖꯥꯏꯜ ꯇꯕ꯭ꯂꯤꯒ ꯏꯆꯥꯅꯤꯄꯥ, ꯅꯃꯥꯖ ꯁꯣꯜꯂꯨ ꯑꯃꯁꯨꯡ ꯑꯐꯕ ꯊꯕꯛꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯄꯤꯌꯨ꯫ ꯐꯠꯇꯕ ꯊꯕꯛꯄꯨ ꯊꯤꯡꯉꯨ ꯑꯃꯁꯨꯡ ꯅꯉꯣꯟꯗ ꯑꯋꯥꯕ ꯇꯥꯔꯛꯂꯕꯗꯤ ꯃꯗꯨꯗ ꯁꯕꯔ ꯇꯧ꯫ ꯃꯁꯤ ꯊꯧꯅꯥ ꯎꯠꯀꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅꯤ꯫ ꯑꯊꯣꯏꯕ ꯌꯥꯠ ꯑꯁꯤꯗ ꯃꯨꯁꯂꯤꯝ ꯑꯃꯒꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯎꯄꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝ ꯈꯔ ꯅꯤꯡꯁꯤꯡꯂꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯈꯣꯏꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯧꯁꯥꯗ꯭ꯔꯦ꯫ ꯑꯃꯔ ꯕꯤꯜ ꯃꯥꯔꯨꯐ ꯃꯗꯨꯕꯨ ꯃꯤꯌꯥꯝꯅ ꯄꯨꯝꯊꯥ ꯊꯥꯗꯣꯛꯈꯤꯕꯒꯨꯝ ꯇꯧꯅꯔꯛꯂꯦ꯫ ꯅꯃꯥꯖ ꯏꯕꯥꯗꯠ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯏꯃꯥꯟꯒꯤ ꯃꯊꯪꯗ ꯄꯨꯝꯅꯃꯛꯇꯒꯤ ꯃꯀꯣꯛ ꯊꯣꯡꯂꯕ ꯑꯁꯤꯒꯤ ꯇꯔꯐꯇꯁꯨ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯊꯧꯁꯥꯗꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯨꯁꯂꯤꯝ ꯀꯌꯥꯅ ꯃꯁꯤꯕꯨ ꯊꯥꯗꯣꯛꯂꯤ, ꯑꯗꯨꯒ ꯁꯣꯜꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅꯁꯨ ꯃꯁꯤꯒꯤ ꯇꯉꯥꯏꯐꯗꯕꯒ ꯂꯣꯏꯅꯅ ꯇꯧꯗ꯭ꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯕꯁꯤꯡꯗ ꯅꯃꯥꯖ ꯑꯁꯤ ꯃꯁꯖꯤꯗꯇ ꯖꯃꯥꯑꯠꯀ ꯂꯣꯏꯅꯅ ꯁꯣꯜꯂꯤ, ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯁꯖꯤꯗꯇ ꯆꯠꯄ ꯐꯥꯎꯕ ꯏꯀꯥꯏꯕ ꯊꯕꯛ ꯑꯣꯏꯅ ꯈꯟꯅꯈ꯭ꯔꯦ꯫ ꯐꯖꯥꯏꯜ ꯖꯤꯀꯔ ꯃꯥꯜ ꯑꯃꯗꯤ ꯑꯧꯂꯥꯗꯇꯤ ꯗꯨꯅꯤꯌꯥꯗ ꯍꯤꯡꯂꯤꯕ ꯐꯥꯎꯕ ꯈꯛꯀꯤ ꯂꯩꯇꯦꯡꯅꯤ, ꯑꯃꯁꯨꯡ ꯂꯦꯡꯗꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯨꯒꯗꯕꯗꯤ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯃꯜ ꯑꯗꯨ ꯈꯛꯇꯅꯤ, ꯑꯃꯁꯨꯡ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯦꯀꯤ ꯑꯃꯁꯨꯡ ꯊꯥꯖꯕ ꯌꯥꯕ ꯊꯕꯛꯅꯤ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯝꯖꯤꯡꯕꯤ, ꯑꯗꯨꯒ ꯇꯠꯇꯅ ꯂꯩꯔꯨꯒꯗꯕ ꯑꯐꯕ ꯑꯃꯜꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯍꯦꯟꯅ ꯐꯩ, ꯑꯃꯁꯨꯡ ꯃꯗꯨꯈꯛꯅ ꯑꯐꯕ ꯐꯜ ꯐꯪꯂꯨꯒꯅꯤ꯫ ꯀꯥꯟꯅꯕ ꯑꯐꯕ ꯑꯃꯜꯁꯤꯡ ꯍꯥꯏꯕ ꯑꯁꯤꯗ ꯇꯠꯇꯅ ꯐꯪꯒꯗꯕ ꯁꯋꯥꯕꯀꯤ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯆꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯗꯤꯁ ꯃꯌꯥꯝ ꯑꯃꯗꯗꯤ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯇꯁꯕꯤꯍꯁꯤꯡ ꯑꯁꯤꯃꯛꯅꯤ ꯍꯥꯏꯅ ꯂꯥꯛꯏ꯫ ꯍꯨꯖꯨꯔꯅ ꯇꯥꯛꯄꯤꯈꯤ,ꯇꯠꯇꯅ ꯂꯩꯒꯗꯕ ꯑꯐꯕ ꯑꯃꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯣꯜꯂꯨ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯪꯒꯠꯆꯈꯤ, ꯃꯗꯨ ꯀꯔꯤꯅꯣ? ꯍꯨꯖꯨꯔꯅ ꯇꯥꯛꯄꯤꯈꯤ, ꯑꯜꯂꯥꯍꯨ ꯑꯛꯕꯔ, ꯂꯥ ꯏꯂꯥꯍ ꯏꯜꯂꯜꯂꯥꯍ ꯍꯥꯏꯕ, ꯁꯨꯕꯍꯥꯅꯜꯂꯥꯍ ꯍꯥꯏꯕ, ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ ꯍꯥꯏꯕ, ꯂꯥ ꯍꯧꯂ ꯋꯥꯂꯥ ꯀꯨꯋ꯭ꯋata ꯏꯜꯂꯥ ꯕꯤꯜꯂꯥꯍ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯇꯣꯞꯄ ꯍꯗꯤꯁ ꯑꯃꯗ ꯂꯥꯛꯏ, ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯑꯇꯣꯏꯕꯅ ꯇꯥꯛꯄꯤꯈꯤ, ꯌꯦꯡꯉꯨ ꯑꯃꯁꯨꯡ ꯆꯦꯛꯁꯤꯜꯂꯨ, ꯁꯨꯕꯍꯥꯅꯜꯂꯥꯍ, ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ, ꯂꯥ ꯏꯂꯥꯍ ꯏꯜꯂꯜꯂꯥꯍ, ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯑꯁꯤꯇꯠꯇꯅ ꯂꯩꯒꯗꯕ ꯑꯐꯕ ꯑꯃꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ꯫ ꯍꯗꯤꯁ ꯑꯃꯗ ꯂꯥꯛꯏ, ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯛꯄꯤꯈꯤ, ꯌꯦꯡꯉꯨ, ꯅꯁꯥ ꯍꯤꯡꯅꯕ ꯊꯧꯔꯥꯡ ꯇꯧꯖꯧ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯪꯈꯤ, ꯌꯥ ꯔꯁꯨꯂꯜꯂꯥꯍ, ꯀꯅꯥꯒꯨꯝꯕ ꯌꯦꯛꯅꯕ ꯑꯃꯅ ꯐꯨꯔꯛ ꯆꯩꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇꯔ? ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯑꯇꯣꯏꯕꯅ ꯇꯥꯛꯄꯤꯈꯤ, ꯅꯠꯇꯦ, ꯗꯣꯖꯈꯀꯤ ꯃꯩꯗꯒꯤ ꯍꯤꯡꯅꯕ ꯊꯧꯔꯥꯡ ꯇꯧꯖꯧ ꯍꯥꯏꯕꯅꯤ, ꯑꯃꯁꯨꯡ ꯊꯧꯔꯥꯡ ꯑꯗꯨꯗꯤ ꯁꯨꯕꯍꯥꯅꯜꯂꯥꯍ, ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ, ꯂꯥ ꯏꯂꯥꯍ ꯏꯜꯂꯜꯂꯥꯍ, ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯁꯣꯟꯕꯅꯤ, ꯃꯔꯝꯗꯤ ꯃꯁꯤꯅ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯃꯥꯡ ꯊꯥꯍꯟꯕꯤꯒꯅꯤ, ꯍꯥꯏꯕꯗꯤ ꯖꯟꯅꯠꯇ ꯆꯪꯍꯟꯕꯤꯒꯅꯤ꯫ ꯐꯖꯥꯏꯜ ꯀꯨꯔꯑꯥꯟ ꯑꯍꯨꯝꯁꯨꯕ ꯐꯖꯕ, ꯃꯔꯤꯁꯨꯕꯗ ꯃꯤꯡꯆꯠ, ꯃꯉꯥꯁꯨꯕꯗ ꯃꯇꯦꯡ꯫ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯈ꯭ꯔꯤꯕ ꯍꯗꯤꯁꯁꯤꯡ ꯑꯁꯤꯗ ꯋꯥꯈꯜ ꯇꯧꯕꯤꯔꯕꯗꯤ ꯄꯥꯡꯗ꯭ꯔꯕ ꯕꯟꯗꯥꯅ ꯏꯁꯥꯔꯥ ꯇꯧꯖꯈ꯭ꯔꯤꯕ ꯐꯖꯕ ꯑꯃꯁꯨꯡ ꯃꯤꯡꯆꯠ ꯈꯛꯇꯗ ꯂꯣꯏꯁꯤꯜꯂꯣꯏ꯫ ꯅꯁꯥꯃꯛ ꯏꯖꯠ, ꯑꯆꯥꯎꯔꯝ, ꯑꯄꯥꯝꯕ ꯄꯣꯠꯊꯥꯕ, ꯐꯖꯕ, ꯃꯤꯡꯆꯠ, ꯏꯀꯔꯥꯝ, ꯏꯍꯁꯥꯟ, ꯑꯍꯥꯎꯕ, ꯅꯨꯡꯉꯥꯏꯕ, ꯃꯥꯜ, ꯆꯥꯡ, ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ, ꯑꯃꯁꯨꯡ ꯍꯨꯖꯨꯔꯅ ꯄꯜꯂꯒ ꯀꯨꯔꯑꯥꯟ ꯁꯔꯤꯐꯄꯨ ꯂꯥꯏꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯇꯥꯛꯂꯝꯗꯕ ꯊꯦꯡꯅꯔꯣꯏ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯗ ꯄꯔꯗꯥꯅ ꯀꯨꯞꯁꯤꯟꯕ ꯍꯥꯏꯕꯁꯤ ꯗꯨꯅꯤꯌꯥꯒꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯒꯨꯟꯅꯤ, ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯅ ꯂꯤꯆꯨꯒꯤ ꯃꯀꯨ ꯇꯤꯡꯈꯪ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯇꯣꯡ ꯄꯥꯝꯗꯕ ꯇꯧꯗꯦ꯫ ꯅꯨꯡꯁꯤ ꯊꯃꯣꯏ ꯀꯥꯏꯔꯕ ꯑꯃꯅ ꯃꯁꯥꯒꯤ ꯃꯍꯕꯨꯕꯄꯨ ꯍꯧꯖꯤꯛ ꯕꯨꯔꯀꯥ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯗꯨꯅ ꯄꯥꯝꯗꯕ ꯂꯩꯇꯦ꯫ ꯄꯔꯗꯥꯗꯨ ꯍꯥꯏꯗꯣꯛꯅꯅꯕ ꯉꯝꯖꯔꯤꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ, ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯄꯔꯗꯥꯗꯨꯒꯤ ꯁꯛꯇꯝ ꯌꯦꯡꯂꯒ ꯊꯃꯣꯏ ꯏꯪꯊꯍꯟꯒꯅꯤ꯫ ꯃꯉꯣꯟꯗ ꯊꯥꯖꯕ ꯑꯁꯤ ꯂꯩꯔꯕ ꯃꯗꯨꯗꯤ ꯃꯥꯒꯤꯗꯃꯛ ꯆꯍꯤ ꯀꯌꯥ ꯉꯥꯎꯔꯛꯂꯕ ꯃꯍꯥꯛ ꯑꯗꯨ ꯐꯤꯈꯜ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯐꯤꯈꯜ ꯑꯗꯨꯗꯒꯤ ꯃꯤꯠ ꯂꯩꯊꯣꯛꯀꯗꯕ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯔꯑꯥꯟ ꯄꯥꯛꯀꯤ ꯐꯖꯥꯏꯜ ꯒꯨꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯔꯗꯥ ꯈꯟꯈꯤꯕꯅ ꯒꯨꯟꯁꯤꯡꯒꯤ ꯃꯍꯥꯎ ꯐꯪꯗ꯭ꯔꯕꯁꯨ ꯃꯗꯨꯕꯨ ꯊꯧꯁꯥꯗꯕ, ꯃꯥꯏ ꯑꯣꯟꯁꯤꯟꯗꯕ, ꯂꯧꯁꯤꯡ ꯂꯩꯕꯒꯤ ꯊꯕꯛ ꯅꯠꯇꯦ꯫ ꯃꯁꯥꯒꯤ ꯑꯋꯥꯠꯄ ꯈꯪꯖꯗꯕ ꯑꯗꯨꯗ ꯑꯐꯁꯣꯁ ꯑꯃꯁꯨꯡ ꯀꯨꯔꯑꯥꯟꯒꯤ ꯒꯨꯟꯁꯤꯡꯗ ꯋꯥꯈꯜ ꯇꯧꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯁꯣꯠꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ
كان أمر الله قدرا مقدورا فإنا لله وإنا إليه راجعون دين جتا نورا بيومبي أدوغي علم أمسون عمل كدام باندام مدكري دين جتان تاب مغون أمسون أسيان بچت نبي سين أدوغي بركت سومان غري خدا پاك لين رمبا ثموي کے مری سوتت کرے پوننگ کے پام بد چتلingaiда ساسن گم أكي كان ليكدري माले मसीदा चुम्बु फोंदोकपगिदमक मीना नोकनबा अमसुंग चैबदा खांगबा ngamba सेंगबा ममिनदि फंगबा लुबता नतना इलाई लिसिलक्त्रे कनागुम्बा ममिन अमना मसिके असोइबा मयाम मसि कोखननबा होनबिरबा अमसुंग अफबा तवनबा फत्तबदगी तिंगबगी सुन्नत असिबु हिंगननबा थौरांग तौबिरबा अमसुंग दीनगी पोलुम असिबु पोबिननबा खुदांग तखतुना बेदान थोलक्लबदि तसेंगनमक माक अदु मखलुक पुमनमक्तगी सकनाइरबा अमसुंग अखन्नबा मिसक हाइबा अदु ओइरगनि हजरत इमाम गजाली रहमतुल्लाहि अलैना थबक असिगी मरमदा ताकपिरमलिबा वहीसिंग असिना अखोइगी चेक्सिननबा अमसुंग मिट पांगननबगिदमक्ता ओक्लबनि अखोइना सुकी मतिक मरुएबा थबक असिबु थौसाद्रिबा असिगी मरम खरा लई अल्लाहना अमलगी तौफीक पिनबि बोइसन सुब्हानल्लाहि व बिहम्दिहि सुब्हानकल्लाहुम्मा व बिहम्दिका अशहदु अन ला इलाहा इल्ला अंता अस्तगफिरुका व अतूबु इलैक سبحان ربك رب العزة عما يصفون وسلام على المرسلين والحمد لله رب العالمين